Image PAODAM yengbiribak singbu tam kumandaram tam lok sabloinana ngasigi marubu pau pijari. National Panchayat Day forum pangtokre. CPI Thawal local gi kuthaga mari suba conference pangtokre. Guwahati Municipal Corporation gi ward yankai taret ka BJP amadi party siga chatminaba singna chaung mai pakre loinana. PTSA Purum Tampak MPA Khongjau amadi yawibi FCA lamjau mai pakre. Hojik mapungyo pau lobidasi National Panchayat Day thoram amadi Special Gram Sabha Mifam Imphal East ki Kerau Bitra CD Block ki manungsana leiba Angtha Gram Panchayat sinduna ngasi Angtha gi haraufam community hall ra pangthokre. India na ningkha tamba sahi humdra ma mapung pharakpagi azadi ka amrit mahotsav ki palam thoram gi saruk ama oina pangthokhiba National Panchayat Day amadi Special Gram Sabha gi thoram aduda Manipur lenga ki RD NPR IPR Minister gi Ice Loisangi Deputy Secretary Lanjoi Thaudam MCS na thoiba mithung Angtha Gram Panchayat ki Pradhan Thiam Manihal na thoram mapu oina saruk yaki thoram gi mapung Manung Sanba oina India Pumbagi oina Haukiba Sahi 2020-2021 da Gram Sabha Singh Phamduna Social Economic Pu Pagat Hanaba Sakot Hanaba Honabada Thudok Hendokpa Mathau Tauriba Panchayat Singda Piba Lupa Laktara Amadi Certificate Yawa NDRGG SP Award Adu Phanglakpagi Ikai Khumna Utpo oina Ngasi Gi Athoiba Mithung Lanjoi Thaudamna Citation ama Angtha Gram Panchayat ki Pradhan Thiam Manida Khusinaki. Lengak na Gram Panchayat Singda Piham Thokpa Power Pidavana Panchayata Thamlamba Thajaba Singh Mangsilakle Haina Khurai Nandibam Laikai Gram Panchayat ki Pradhan Y Chitrana Phongdokre Waphamasi Khurai Nandibam Laikai Gram Panchayat Sindora Khurai Nandibam Laikai da Leiba SSC Community Hall ra Pangthokpa National Panchayat Day gi thoram da mang hai kibani Thoram aduda Chitrana Makhata aduna Lengak na Panchayat Raj Institute Singda 3-tier system asi ngasi phawba jana handabana local elected persons singda thabak amata maning tauna tawu ngamdri maruina Lengak na PRI Singda Sakti Phajana Sinadaba asina maram oiraga department singi official singlasu PRI Singna haiba wafam amata nithina tawbidri maram asina Lengaki Tongan scheme sing maru ina yum saba ana lain gi yauna scheme kayagi kudong saba phangnaba local elected persons singi kuthangda department singda pikhat khiba se sang kaya ngasi su kang khathang oina taduna leiri phiyo masina maram oirga miyamna local elected persons singbu nomu gi thajaba mangbagi masak ama oire maram asina lengakna PRI singda power piduna 3-tier system asi athuba matamda sana hanba mathau tare haike amromda khurai nandaibam GP area ki housing loan ki damak mari reina department da karak hanna form thajin garbasu ngasi phawba beneficiary oiba phangdriba mioi sing asigi su lengak na athuba matamda miyeng sangbiduna mathau taba thabak lakhot piu haina makhata na appeal tarukli Manipur da hokiba pung kunmari da mioi ani covid positive oiba thengna khre mi sibidi yaukide pukho masida mioi chamaga marphu manga covid test tauki madura mioi ani covid positive oikibana ngasi ki covid positive oibi sang sa amaga dasmik amada leike state asida covid pandemic hobudagi ngasi phawda apunba mioi lakh amaga lising contract ka samri yankhai covid positive oikre masi manungda mioi lising ani ga chamaga kun leikidre ngasi mioi ani covid naba phaduna discharge tawkre Masi tharga punba COVID recover tawkibagi masing lakh amaga lising kuthama sumna hupumanga sukidana state asigi recovery rate chada maudrag nipan ga dasmik nifu marida yaure active case masing na kun ga taret leiri Kaksing district ki Kaksing asigi manungsana leiba nungu sanamahi lokol gi law uba yadra leiba law pari samri rom law uba yana ba ising
punana ba lokhong sem da ba ngasi kaksing AC ki MLA Magnum Rameshona lokol asi committee ka punna chanmin da yeksin khrei ngasi ki yengsin khongsat aduga mari lainana MLA Magnum Rameshona phongrok pada nungu sanamai lokol asi lopari sani panom lei masigi manungda lopari samri romdi ising phangdabana lopan ba yadran leiri hiram asing matangda lokol asi committee na phongrok pirak padagi ngasi yengsin ba laksabani aikhoi ki civilization asina yamnamak chakhot labusu sadana hingbadi yadabnina lomi singi pothok hengat naba amadi lomi singi awabagi mamal phanghanaba honabi haibasi public leader oiriba aikhoi gi ithoni makhoi gi Sang yadraba darka oibasing piba ngamdrabadi leader oibagi kanaba leite maramasina lenga ki program da haplaga oibasu MLA ki local area fundagi oibasu lakol asigi committee na pamliba lakol asigi law uba yadana leiba law pari samri asida ising yahonnaba atuba matamda semnaba ising khong asi sembada 8 apan leitanaba lawu singa yanaba ama atuba matamda puraknaba apil tarukli मियोबगी सिविलाइजेशन सी चौखलगसु चादना हिंबदी यादबनिना लौबसिंगी पोथोक हेंगनबा पोथोक फजना थोकनबा लौबगी अवाबगी ममन फंगनबा थबक तो वाइबसी अखोइगी थौनी अखोइ पब्लिक लीडर नि हाइना थोलेबा अखोइना मसिगुम्बा लौगी बेसिक दरकार होबसी तौबो ngamद्रगदी करिमता कानदे अदुना हौजिक अथुबा मतमदा कमिटी न तानरगा कमिटी न पामिबो मुंगसिदा इसिंगसी लौ परि चानिपान सिगी मनुंगदा फंगद्रिबा चामरी सी यौननबा अथुबा मतमदा सिलगनी अदुगा अइना लौगी कमिटी दा हाइनिंगबदी मीटिंग अमा खर थुना तौबिरो अदुगा हाइरिबा अनुबो लाकदोर केनेन सिल फाउगदोरिबा लौबुसिंगी लमसिंग असि लौसिलगा अखोइना केनेल सि सेम मतमदा लौबुसिंगना ऑब्जेक्शन लेते हाइबगी से चांगदु पिबिरा कांदा करिगुम्बा स्कीम अमगी मखादा हापगा ओरसु MLA एरिया डेवलपमेंट फंड मखादा ओरगसु सोइदना हाइरिबा लौखोंग असि सेमगा लौबसिंग परिचामरी सि इसिंग फंगनबा इखोनजगे हाइबो वाइ खरसि मयामदा थमजे Kaksing wairi ibudo kamlang bagi nauna saba laisang sanggana bagi mangoinana laibungi lamtu sit seng bagi throm amang asi kaksing wairi ibudo kamlang ba seva committee na senduna pangthok khrei kaksing asigi MLA Magnum Rameshwar masamak saruk yaduna pangthokiba ngasigi sit seng bagi thorum aduga madi na seva committee asigi president laisang them Biren Kumar na phongrok pada lakadrba megi tang amada pangthokadoriba ibudogi nauna saba lorba sangnen yum hongba amadi megi tang mari dagi hawdoriba ibudo haraubagi thorumga mari lendana luna nana thamnabgi dama kaksing wairi club taruk amadi ibudo ningjaba lanai mioi kya ga loinana ngasigi sit sengbagi thromasi pangthokpani haina phongdorlei Biren Kumar na makha tadun hai ibudo ningjaba kaksing asigi MLA Magnum Rameshwar amadi Rabi Joyler gi mapu Magnum Rabi ani na honabiduna ngasidi seva committee na ningjarakpa ibudo gi sanglen asi sabaloi jare masigi damak makhoi anibu seva committee gi maikei degi thagatpa phongdorokki कोई नसी सोशल सर्विस तो जरूर भी कोई की बुद्धों की नौन साजबा संगा संगा ऐसा मसी तांग वांडा संगा जगह दोरी अरुगा मेगी तांग वांडा दी हंगा के दोरीबा मेगी तांग मरी जना बुद्धों हराव जगह दोरी मसी की जबकता लूनान बा पॉलिसी संगु नबी जबा कोई कच्चिंग वाली जल लेबा क्लब तरुक अरुगो लोडिना क्लब तरुक को लोडिना कोई दूसरी विभाग पर जा नौ बयाम नहीं भी रखना कोई सोशल सर्विस तो जबली अखोई सेवा कमिटी ना अखोई लाइसेंस ngasi gi सेवा कमिटी सिना अखोई कमिटी हेक पाइबा हुदगी सिबदौगी हाना लेरंबा लाइसेंस ngasi खलितंग मतंग चुदद्रे हादना अनोबा सानिंगबगी वकल से अदम पोकबा हौरखिबनी अदु लाइफ फबदगी ngasi दि अखोई रेबल MLA अखोई रामेश्वर दुगा अखोई वारीदगी अखोई चाइबुंगो रबी मोइसि थेंगनबदगी मोइसिना याम थवाइ याउन होंदे बिदना ngasi अखोई सदा संगाय से लेप तब ngamjariबनी अखोइना मोहिबुसु यामना उनिंगदा थागतपा अफेबु पोकसे Sayolamagi Manipuri Khongchakta Lakhiba Manipuri Royal Club and Library Gokora Hojai Ashangi team ngasi Kaksing da thungleduna Performing Arts and Cultural Center Kaksing gi kanguna Kaksing kai thel leiba Krishna Chandra Mandap ta harau tayan okhrei Manipuri Royal Club and Library Gokora Hojai Ashamna अपुनबा इमागी मसासिंग इम्फाल मणिपुर का खुसमनरगा सिंधुना चलिबा थासिगी हौकिबा तांग कुनिथोइदगी हौरगा रिलीजन एंड हिस्टोरिकल टूर अमा लाखिबनी होंगसत असि लाखलिबा तांग कुंत्रेता लोरगनी टीम असिना ngasi कक्सिंग थुंगनर मतुंगदा इबदो खमलांगबगी लाइबुंग कक्सिंग गार्डन सिंग बसंगदो येंगलुर मतुंगदा कृष्ण चंद्र मंदिर दा थुंगलबदा मकोइ हराव त्यामना ओपगा लोइनाना
अचा थक्सिंग पिजखी खोंसत असिबु लुंगलखिबा ब्रजकेश्वरना मखोई खोंसत गमलेना वाफम कया थमलकले कोयाइदा लेरिबा इमा इवेंटसिंगना मणिपुरगी इमाबु लमदम असिबु यामना उनिंगबा येंगनिंगबा अमसोंग लेरिबा चिनिनावसिंग इपाइपेन यामसु उननबि तमकता कोई सही अमगी मांगदगी मरु मसा म सनाजरगा कुमसी असे कोविड की मनसन हांगबदगी येंगला लाक्चबनि मणिपुरदा सोशल वेलफेयर स्पोर्टिंग क्लब SWS सिना कोनबा एरिया सिंगदा थामगी अरोइबा नुमाइजिंग खुदिंगी सोशल सर्विस पांगथोकपगी थबक नसिदगी हौख्रे हारिबा सोशल सर्विस असि थाकुनगी अरोइबा नुमाइजिंग नुमिता पांगथोकदमनि लमतु सेंगबा सिदा इरम नाला पुखरिन सिंगबा मरोइना प्लास्टिक अमोट अकाई थादबा सिंग लक्थोकनी मियामनसु पुखरि नाला सिंगबा दा प्लास्टिक थादबिदनबा SWS सिगी माइकेदगी अपील तरुकले था खुदिंगी ओइना अरोइबा नुमाइजिंगदा प्लास्टिक गार्बेज फ्री कैंपेन हाइदना प्लास्टिक की आइटम सिंग असि कोई खुंदोपा अमदी खुंदोपा जी थिंगनबा हुंदोपा की थबक जे कोई खुंदोपा सिंदोपा अमदी मै हुंदों इदनबा कोइना क्लब की असिना कैंपेन असि पांगथोकजरी मसिगी कैंपेन असिना कोई लेकाय असिगी हामदा कोई क्लब असिगी जुरिडिक्शन पांगथोकजबनी सही खुदिंग पांगथोकपगुम CPI थवाल लोकल काउंसिल की कुथ्रा मरी सुबा कॉन्फ्रेंस ngasi थवाल अटोपम अवांग लेकाय द लेबा डिस्ट्रिक्ट लाइब्रेरी कम यूथ सेंटर द पांगथोखरे लोकल काउंसिल असिना हौखिबा सहीदा पांगथोखिबा थबकसिंग अमदी लाकदबा सहीदा पांगथोकदबा थबकसिंग खनदुना वारेप कया अमसु लौखिबा थरम अदुदा नेशनल एजुकेटिव मेंबर CPI कॉमरेड डॉक्टर M नरा थवाल लोकल काउंसिल के एजुकेटिव मेंबर कॉमरेड आइस नोरेन स्टेट सेक्रेटरीट मेंबर MSC CPI कॉमरेड S सरोजनी सेक्रेटरी MSC CPI कॉमरेड L सुतिन कुमार अमदी CPI थवाल डिस्ट्रिक्ट की सेक्रेटरी कॉमरेड E सरना अथोइबा मिथुंग सिंह ओइना सरुक याखी थरम अदुदा वांग आंगलदुर नेशनल एजुकेटिव मेंबर CPI कॉमरेड डॉक्टर M नारायण हाई मिखल थेंगनबा खक असिना पार्टी की थबक नते ngasi चावरब इंडिया असिदा लैरिबा तोंगान तोंगान बा कांगु अमदी धर्म कयागी मियोय कया लैरिबा लमदम असिदा धर्म अमखक चटकदबनी लोल अमखक नांगदबनी हाइना प्रेशर तौरक्लबा मतम असिदा CPI की थौमिसिंगना तुमिना लेसिनबगी मतम नत्रे वाखलोन मानबा अटोप पार्टी सिंगा चटमिनदुना अकी तुजुंगनिंगाई ओइरबा प्रेशर कया असि थेंगनबा मतम ओइरे मियामबु वाखल तारनबा कैंपेन चथबा मतम ओइरे हाइखी चिफ केंद्र हाइबदी नोबेल कम्युनिस्ट पार्टी ना होगा पर लेदरना हौजिति अइकुइ वाखल मानबा रानी को चिति को कुशिना दबिया the need of the hour we keep going to the car we say wakhal maruni kunna wakhal taminara inun ne roshani इतिहास की मायोनसी डेस्टिनेशन अकोली पंजुम लोंगा चटुरी होगा मनहरा चटुरी होगा इसे मशीन को होगा होगा कोई कहते महापान कबियादे पार्टी है पार्लियामेंट कबियादे पार्टी को मुशीदी कोई मन दुनिया का आतंक मुशीदी जो मुशीदी के मुशीदी चक्कर Manipur State Legal Services Authority na sponsored tawduna nomagi oiba legal awareness cum interaction program on fighting drugs menace haiba hiram da Tenopal district ki manungchana leiba Kwatha village da district legal service authority Sandel realized rehabilitation center Imphal amadi Adulam rehabilitation center Morega kusumdaduna awareness program ama pangthokre ngasi gi thorum aduda sarungbam Mangan Lebi judicial magistrate first class cum civil judge junior division More Kwatha village gi authority secretary Sanjoy amadi Kwatha gi Maya Paibi secretary N Tombi Sanuna Dice ki members sing oike resource person oina W Ole chief functionary realize rehabilitation center RRC Y Lava chairman RRC Thangko Hawkip chairman Adulam drug rehabilitation center ADRC na saruyaki resource person singna karigidamak thorum asi pangthoklibono haibagi matangda nishana laisuraba miyoi singbu matokramna wakhal tahanduna makhoibu nisadagi lapthok hangani haibagi matangda wafam kya miyamda khanganki Kwatha village mera paibi secretary N Tombina asigumba yamna maru oiba awareness program asi pangthokpada asobu thodang lobiriba district legal service authority sandilbu thagatpa phongdoki masigi thorum aduda Kwatha village khunja kyana su saruk yaki
Saite yokat kang sayoka tentha nagi lairik ani ngasi hongnabi matung ina tentha khunjaw da leiba TMYDO gi sanabungda pangthokpa singlemlaba thoram amada phongkhre thoram adura Manipur Saite Parishad Thawal District Masagi President Morangthem Rajendra na thobi mitung sayoka tentha gi President Kartik Maibana thoram mapu amasong ningol khut Manipur Wangjingi President Kundongbam Ongbi Gunamani Laimana akhanaba mitung len oina saruk yakhi ngasi phongkhiba sayoka tentha gi lairik ani adudi mathang sina saireng singi khomjin ba lairik sing nungi konthang amasung ningthau nauria gi pupu gi phungawari haiba lairik sing asini Community Health Center CSC wangu laifam gi staff nupi singna ngasi hospital sigi doctor yauna staff nupa singda sajibu khudol tambagi thoram ama hospital asida pangthokre CSC wangu laifamda hana posting taramba sing yauna COVID-19 gi vaccination da achobu thodang loramba doctor amadi nurse singsu punna khudol tamkhiba thoram da mabung ngokpa obisingna mase masal obisingda matam supada na de yektana nuksi sarana miyang gi seba tobu ngamba sona pina biba orsano haina mabung ngokpa singna bor pikhibaga loina na saglen amasu punna saminakhe Senior Writers and Playwright Forum CWPF Manipur ki President Manawi MM gi yum Uripok Pasasati Laikai del Leiba Forum gi office ta Manawi MM na thormapu oiduna nauna thau pugadap sing khanbagi thorom amaga loinana general body mifam gi manungsana Manawi MM na iba phampak lila amasung sumang lila ani gi apunba lairik maithong ani nuksi lonambi haina mingthonba lairik amasu phongki thorom aduda ya school khairakpa patron member Senior Writers and Playwright Forum Manipur na thobi mithung Catherine Subadhani President Laikolna akhanaba mithung amade samjit sabam angol rauna special guest hoina saruk yakhi aiba manawi MM na haikibada anoba literature gi mayon asida lila drama ibiriba khuding makna Senior Writers ki leiriba satna kanglon khangna ibinaba pungning singsilakhi Secretary Ranjit Nithauja na haikibada ingsok lisingani ga sumna tramari ki September thada semkiba forum asina ngasidi khumang yangna sangsinba ngamle Manipur laiba aiba khudingna member obinabasu mangna appeal tarukli CWPF Manipur gi nauna thau pugadabagi khankraba miyoi sing adudi President Manawi MM Vice President Ajit Yumnam Secretary General Ranjit Nithauja Joint Secretary Sudhir Kangjam Treasurer da Morangthem Rajen Information and Publicity Secretary da Binoranjan Wainam Executive Member da Salam Santivala Yambem Tombi B Roji Rakesh Noram Amadi Sagon Sem Sanana Singbani Hairi Homlok Subo Oina Kanglipak News Tengbang Loop Manipur KNTL Sinduna Sajibu Serau Bakudol Tamagi Thoram Ningthokong Awang Kuno Community Hall Pangthokre Thoram Aduda Deputy Commissioner Bisnupur KNTL ki President Thongam Borjen Amadi Associate Professor DMC of Teachers Education Dr. Konika Khuraijamna Athoiba Mithung Lensing oina saruk yakhi thorom aduda mabung mokpa singna asamba khudol tambana maru oiba thorom oiki amadi wa ngangkhiba singna makhatana KNTL Manipurna lamdam asida leiriba awana tarba kayada makhatana mateng pangba ngamba orsunu haina yathum mangolsu piki Lakiba Megi Tang Tramari the Tripan Power Numit Mangani Subna Quata Village Stelaiba Nompok Ningto Amade Nongok Pantovi and Nigarao Saksel Tambagi Thorum Pantolagani Harao Saksel Tambagi Throm Ashira Maniputa Libiriba Irisa Punamagna Saru Yabu Haina Harao Committee Makegi Pongrokli Koi COVID Namara Moidina Koi Harau Dramatunda I Bakoi 2022 Sida Koi and Panupunto Madi Mapantovi Anisi Koi Harau Zaragani Maduna Koigi Kanglai Park Iram Damsita Kundariba, Koigi Mate Iricha Kudimang Lakiduna Hari by Koigi Pa Madi Ma Nisiki, Rao Basibu, Saruya View, Amadi, Wata Kunza Sing, Koigi Sibu Nusibiduna, Mayam Lakiduna, Koina Sinza Langari by Koigi, Lai Raubi Toromasibu, Mayam Kuna Saruya Viewna, Koi Harauba, Committee Makedagi, Kunona, Mayam Pamda, Pogila Luxury. World Peace Institute of United Nations na Malem Gilebak Taradagi Tongan wa field outstanding works the wa Mui Tarada lifetime membership Pibaga Loina honorary doctorate degree Piraklava Dr. S. Manauton Bu Nauriak Pakanglak Kendra Development Committee na Taram Oktuna Kudol Pikre
Meghalaya leiba Dr. Sorai Sem Banauton gi yumda pangthokpa taram okpagi thorom aduda Nauria Pakhang Lakpa Kendra Development Committee gi President Nandebam Sangoijau Committee asigi convener Kiamba Hidam amadi Retired Headmaster Hijam Birharina thorom gi akhanaba mitung singoina saruk yakhe Malemda leiba leibak sing santi poroknaba English signa Chakhutpa leibak ama oiraknaba honabada Sangliba education, sports, art and culture, literature, yauna, hiram kayada, Katokpagaluna Tabak Tawasing, Kangatuna, Saliva, Sahia Sigi, April Trateta, New Delhi Constitution Club, the World Peace Institute of United Nations, Sinduna, Pangtokiba, Thoram Amada, Hyde Award, Amade, Honor Ase, Institute Asigi, Director Mioitrada, Kushina Kivani Hairi. Guwahati Municipal Corporation gave what Yankai Getret ki Irai Nimita Pangto Kiva Mikalda BJP Amasung Masika Sang Singna Pakna Mai Pakre Ward Ohumda Lamba Yaudana BJP Nakaki Ward Humpuleva Guwahati Municipal Corporation da Ward Yankani Pandi BJP Masung Masika Sang Party na Funky Aam Aadmi Party ki mere Masuma Begum na Ward number Nifu Nithoidagi Mai Pakre Regional Party Assam Jatiya Parishad na Ward Amagi Sit Funky Mirep Yankai Mari Thak Kiva Congress Amatasu Mai Pakpangam Kidre AP na Mirep Kunthani Pan Assam Jatiya Party na Mirep Kungamanga Amasung CPM na Mirep Mari Thagat Ki BJP na Mirep Yankai Mari Thagat Ki BJP na Sauna Mai Pakpada Prime Minister Narendra Modi na Guwahati ki Miyam Thagat Phongdo Ki Chief Minister Hemanta Biswa Sarma gi Lusing Makhada Thabak Wana Sujariba Adubu Guwahati ki Miyam na Thaujan Bire Haiki Kanna Honariba BJP ki workers sing Gimafam the Su, Prime Minister Natal Kangba Uchari High Wapam Su, Pongdoki. State Chief Minister Hemanta Biswa Sarmana Masi historic Oba win Amani Haike, BJP Masung, Masika San Party Singbu, historic win Ama PBB Dama Guwahati Miambu, Kong Nonjari Hainasu, Chief Minister Sarmana Pongdoki. Guwahati civic polls Aduda Hanboina But Punamakta EVM Sing Sinakivani. Ukraine gi ngam khai manakta Russia na Iskander M mobile battlefield missile launcher sing thamkre haina Ukraine gi armed force ki general staff na phongdo krai mahang makhata na haikibda Russian army sing gi ahen troops sing mayam amasu Belgorod region da thomjil lakrai Iskander M launcher sing adu Ukraine gi border dagi kilometer humpula pada thamjil lakhibani haiki Iskander missile ballistic Missile system is 3 km Sama Power Sana Kapangami. Network Massivo SS-26 Stone Haina got name on a Kangnay. Southern Ukraine gi Saruk Bomba Russian control Toba Pami Hainasu Ponglopa Lake Cavani. Sanway Powder Mata Pantobi Association Nasinduna Tonozam de Satariba Ima Pantobi Trophy in a Sisaniki massing the PTSCA Purum Tampak MPAA Tonozam Amadi YBFC A Lamjau Mai Pakre ngasi ahan grounding mesta PTSC Purum Tampak na Young Boys Luang Sangbum bu Panjal Ahum Sino da Mighty Piki Anishba mesta na MPAA Thonawjam na YBFC B Lamjau bu Panjal Tet Amada aduga Ahum Swa mesta na YBFC A Lamjau na MPA B Thonawjam bu Panjal Ahum Amada Mighty Piki Hojik Arubada Maroi Pahong Pijari National Panchayat Degi Forum Pangtokre CPI Thawal Local Gi Kuthaga Mari Suba Conference Pangtokre Guwahati Municipal Corporation Gi Ward Yankai Taret Da BJP Amadi Party Siga Chatminaba Singna Zaun Mai Pakre Wenana PTSA A Purum Tampak MPA A Thongjau Amadi Yawi FCA Lamjau Mai Pakre Ngasi di image forum sanduk sebab matang selojire miambu amuka na kurumjit.